ꯌꯥꯝꯅ ꯅꯥꯄꯨ ꯇꯥꯗꯕ ꯃꯑꯣꯡꯗ ꯇꯅꯤꯡ ꯇꯃꯥꯡ ꯁꯝꯅꯗꯕ ꯃꯑꯣꯡꯗ ꯇ꯭ꯔꯦꯟ ꯇꯧꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯖꯥ ꯑꯣꯏꯅ ꯂꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ 10, 12 ꯍꯦꯛ ꯂꯣꯏꯕ ꯀꯥꯟꯗ ꯗꯣꯛꯇꯔ ꯑꯣꯏꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯗ꯭ꯔꯕꯁꯨ ꯗꯣꯛꯇꯔ ꯇꯝꯗ꯭ꯔꯕꯁꯨ ꯏꯟꯖꯤꯅꯤꯌꯔ ꯇꯝꯗ꯭ꯔꯕꯁꯨ ꯃꯗꯨ ꯑꯣꯏꯕ ꯍꯥꯟꯅ ꯌꯥꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯦꯁꯥꯝꯒꯤ ꯐꯥꯖꯤꯟꯈꯤꯕ ꯊꯧꯃꯤꯁꯤꯡꯁꯦ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯧꯅꯤ ꯑꯊꯨꯕꯗ ꯂꯩꯉꯥꯛꯅ ꯂꯥꯟꯅ ꯑꯣꯖꯥꯁꯤꯡ ꯂꯧꯕꯕꯨꯅ ꯃꯅꯥ ꯄꯤꯅꯤ ꯍꯥꯏꯕ ꯑꯗꯨꯗꯨꯒ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯡꯕꯨꯅ ꯆꯩꯔꯥꯛ ꯄꯤꯕ ꯃꯁꯤ ꯀꯔꯝꯕ ꯃꯁꯤ ꯂꯩꯉꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯦ ꯑꯉꯛꯄ ꯐꯪ ꯊꯥꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯗꯦꯁꯥꯝꯅ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯍꯨꯛꯇꯕ ꯇꯅꯤꯡ ꯇꯃꯥꯡ ꯁꯪꯅꯗꯕ ꯗꯥꯏꯇ ꯂꯧꯐꯝ ꯊꯣꯛꯄ ꯂꯧꯗꯕ ꯃꯇꯤꯛ ꯆꯥꯗꯕ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯀꯃꯤꯁꯅꯔ ꯗꯥꯏꯔꯦꯛꯇꯔ ꯈꯨꯗꯛꯇ ꯐꯝ ꯊꯥꯗꯣꯛꯄꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ ꯗꯦꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯦꯁꯥꯝ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ 대상기 파생이부 도미 홈 그디 삼대 야우드나 대상기 파생이부 도미 홈 그디 삼대 야우드나 대상기 파생이부 도미 홈 그디 삼대 야우드나 ꯃꯍꯩꯔꯣꯏ ꯁꯤꯡꯔꯥꯝꯕꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯗꯦꯁꯥꯝ ꯏꯝꯐꯥꯜ ꯏꯁ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯇꯧꯗꯕ ꯑꯣꯖꯥ ꯂꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 12 ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯔꯤꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯣꯔꯁ ꯑꯃꯠꯇ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯑꯗꯨ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯂꯧꯊꯣꯛꯄꯤꯌꯨ ꯃꯊꯣꯡ ꯃꯁꯛ ꯈꯪꯗꯕ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯀꯃꯤꯁꯅꯔꯁꯤꯡ ꯐꯝ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯥꯖꯤꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤ ꯑꯍꯨꯝ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯂꯥꯟꯅ ꯇꯧꯕꯁꯤꯡꯕꯨꯅ ꯑꯩꯈꯣꯏ ꯃꯅꯥ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨꯅ ꯆꯩꯔꯥꯛ ꯄꯤꯕ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯖꯒꯦ ꯂꯥꯟꯕ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯒꯚꯔꯟꯃꯦꯟꯠꯅ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯀꯟꯕ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯆꯧꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ 상이